ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯒꯤꯐ ꯑꯦꯋꯦꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯃꯦꯟꯗ ꯗ꯭ꯔꯣ ꯇꯧꯖꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯉꯁꯤꯒꯤ ꯒꯤꯐ ꯑꯦꯋꯦꯁꯦ ꯄ꯭ꯔꯤ ꯒꯤꯐ ꯑꯦꯋꯦ ꯍꯥꯏꯇꯥꯔꯦꯀꯣ 100K ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ 100K ꯌꯧꯅꯕꯒꯤꯗꯃꯛ ꯑꯋꯥ ꯑꯅꯪ ꯈꯥꯛꯇꯅ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯇꯦꯡꯕꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯒꯤ ꯉꯝꯖꯕ ꯃꯔꯤꯡꯒꯤ ꯁꯥꯖꯕ ꯌꯥꯡꯀꯣꯛꯁꯦ ꯁꯨꯃꯥꯏꯅ ꯒꯤꯐ ꯑꯦꯋꯦꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯖꯔꯦ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯑꯩ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯕꯅꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯀꯔꯤ ꯈꯨꯟꯔꯣ? ꯁꯨꯒꯨꯅꯨꯗꯩꯅꯦ. ꯁꯨꯀꯗꯨꯅꯤ. ꯃꯈꯣꯏꯅ ꯀꯣꯏꯁꯤ ꯍꯥꯏꯔꯗꯤ ꯀꯣꯏꯕ ꯇꯥꯕ. ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯣꯅꯦꯝꯁꯨ ꯀ꯭ꯂꯥꯁ 8ꯇ ꯑꯩꯅ ꯃꯤꯡ ꯆꯟꯕꯤꯔꯅꯤ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯀꯣ ꯐꯨꯅꯥꯟ ꯃꯔꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯕꯣꯅꯦꯝꯁꯨ ꯎꯅꯔꯨꯗ꯭ꯔꯦ ꯑꯩꯁꯨ ꯏꯝꯐꯥꯜꯗ ꯂꯩꯔꯨꯔꯒ ꯏꯃꯨꯡꯒꯤ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯌꯥꯎꯕꯗꯒꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯕ ꯀꯟꯇꯦꯟ ꯁꯦꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯁꯥꯎꯕ ꯐꯊꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯔꯒ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯗꯤ ꯂꯩꯗꯅꯀꯣ ꯊꯕꯛꯇ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯨꯔꯝꯕꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯄꯨꯔꯥ ꯂꯨꯞꯈꯤꯕꯗோ ꯑꯗꯨꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗꯨꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯒꯤ 100K ꯌꯧꯗꯣꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ 92ꯗꯤ ꯂꯩꯔꯦꯕꯀꯣ ꯅꯠꯇꯦ ꯃꯤ 100K ꯌꯧꯕꯗ ꯄꯣꯠꯇꯣ ꯏꯝꯐꯥꯜꯗ ꯊꯤꯜꯂꯒ ꯅꯦꯛꯁ ꯑꯁꯤꯗ ꯆꯥꯛ ꯆꯥꯔꯒ ꯃꯈꯥꯗ ꯀꯨꯝꯗꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ 100Kꯁꯨ ꯌꯧꯗꯣꯔꯦꯗꯅꯀோ 100Kꯗꯁꯨ ꯀꯌꯥꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯕꯨ ꯃꯥꯏꯕꯩ ꯇꯥꯏꯞꯇ ꯅꯪ ꯃꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩ ꯎꯅꯗꯅ ꯂꯩꯈꯤꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯣ? ꯂꯥꯛꯇꯦ. ꯑꯩ ꯇꯨꯝꯕꯁꯨ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ. ꯐꯣꯟ ꯂꯩꯈꯤꯕꯗꯤ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯀꯣ ꯅꯪ ꯂꯩꯁꯥꯕꯤꯗꯤ ꯀꯣꯏꯕꯗꯤ ꯍꯧꯔꯕ꯭ꯔꯣ? ꯑꯃꯅ ꯃꯤꯗꯨꯔꯥꯅ ꯑꯁ ꯂꯩꯁꯥꯕꯤꯒ ꯋꯥꯔꯤ ꯁꯥꯍꯜꯂꯁꯤ. ꯑꯗꯣ ꯉꯁꯥꯏ ꯅꯪꯒ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯛ ꯑꯗꯨ ꯌꯦꯡꯊꯣꯛꯄꯗ mayamꯗꯁꯨ ꯌꯦꯡꯍꯟꯁꯦꯕ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯅꯀꯣ ꯑꯗꯨꯁꯨ ꯌꯦꯡꯍꯟꯁꯦ ꯑꯗꯣ ꯉꯁꯥꯏ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯔꯛꯀꯦꯕꯀꯣ ꯑꯩ 100K ꯌꯧꯈꯤꯗꯧꯔꯦ 92 ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯤ ꯁꯨꯃꯥꯏꯅ ꯌꯧꯕ ꯉꯝꯖꯔꯤꯁꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯌꯧꯔꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯧꯔꯝꯗꯥꯏꯗ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯩꯗꯃꯛ ꯑꯩꯅ ꯉꯝꯖꯕ ꯒꯤꯐ ꯑꯦꯋꯦ ꯃꯆꯥ ꯑꯃꯈꯛꯇꯪꯒ ꯇꯧꯊꯣꯛꯀꯦꯕꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯌꯦꯡꯕꯈꯩꯅ ꯚꯤꯌꯨꯋꯔꯁ ꯃꯈꯩꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯨꯒ ꯑꯊꯨꯕꯗ 100K ꯌꯧꯅꯕꯒꯤꯁꯨꯗꯃꯛꯇ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯒꯗꯧꯔꯤꯕ ꯒꯤꯐ ꯑꯦꯋꯦꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯅ ꯁꯥꯖꯕ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯗ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯄꯣꯠꯂꯝ ꯑꯃꯈꯛ ꯑꯣꯏꯅ ꯑꯩ ꯇꯧꯖꯒꯦ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯈꯟꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯒꯤꯐ ꯑꯦꯋꯦ ꯇꯧꯖꯒꯦꯀꯣ ꯑꯗꯨ ꯀꯅꯥꯅ ꯐꯥꯎꯕꯅꯣ ꯐꯥꯎꯗꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯇꯧꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯃꯃꯥꯡꯒꯤ ꯑꯩ ꯕ꯭ꯂꯣꯛꯇꯁꯨ ꯎꯠꯈ꯭ꯔꯕꯅꯦ ꯑꯁꯤꯁꯤꯅ ꯄ꯭ꯔꯗꯛꯁꯦ ꯍꯌꯦꯡ ꯑꯩ 100Kꯗꯗꯤ ꯄ꯭ꯔꯗꯛ 3 ꯇꯧꯗꯣꯏꯅꯦꯕꯀꯣ ꯄ꯭ꯔꯗꯛ 3ꯁꯦ 100Kꯒꯤꯗ ꯇꯧꯗꯣꯏꯁꯦ ꯄ꯭ꯔꯗꯛꯁꯦ ꯑꯍꯥꯟꯕꯗ ꯐꯤꯒꯥꯏꯔꯨꯛ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯌꯥꯡꯀꯣꯛ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯊꯨꯝꯃꯣꯛ ꯑꯁꯨꯃꯥꯏꯅ ꯑꯥꯏꯇꯦꯝ 3ꯁꯦ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯦꯟꯗꯤꯀ꯭ꯔꯥꯐꯇ ꯈꯤꯇꯪ ꯃꯃꯜ ꯈꯔ ꯇꯥꯡꯕ ꯍꯥꯏꯔꯒꯗꯤ ꯐꯤꯒꯥꯏꯔꯨꯛꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯇꯥꯡꯉꯦꯕꯀꯣ ꯇꯥꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯥꯡꯖꯔꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯌꯧꯔꯝꯗꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯖꯕꯗꯣ ꯇꯧꯖꯒꯦꯅ ꯁꯨꯃꯥꯏꯅ ꯁꯤꯜ ꯂꯥꯡꯗꯅ ꯂꯣꯏꯅ ꯔꯦꯗꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ 100K ꯌꯧꯔꯝꯗꯥꯏꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯕꯨ ꯍꯦꯟꯅ ꯑꯩꯅ
ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ 100K ꯌꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯗꯨ ꯎꯔꯒ ꯑꯩ ꯒꯤꯐ ꯑꯋꯦ ꯑꯝꯇꯪ ꯃꯆꯥ ꯑꯝꯇꯪꯒ ꯇꯧꯊꯣꯛꯆꯒꯦꯅ ꯁꯤꯜ ꯂꯥꯡꯗꯅ ꯂꯩꯖꯔꯦꯕꯀꯣ ꯑꯩ ꯌꯥꯡꯀꯣꯛ ꯑꯅꯤꯈꯛꯇꯪ ꯑꯩ ꯒꯤꯐ ꯑꯋꯦ ꯇꯧꯖꯒꯦꯅ ꯑꯩ ꯌꯥꯡꯀꯣꯛꯁꯦ ꯃꯃꯥꯡꯗ ꯄꯨꯁꯤꯟꯖꯔꯛꯀꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯤ ꯃꯔꯤꯡꯅ ꯁꯥꯖꯕ ꯂꯝꯂꯣꯡ ꯈꯨꯂꯦꯟꯗꯒꯤ ꯂꯝꯂꯣꯡ ꯈꯨꯂꯦꯟꯗꯒꯤ ꯑꯩꯒꯤ ꯄꯨꯄꯨ ꯑꯃꯅ ꯁꯥꯕꯤꯕꯅꯦꯕꯀꯣ ꯍꯌꯦꯡ 100Kꯒꯤꯗ ꯃꯥꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯆꯦꯠꯅ ꯁꯥꯕꯅꯦꯀꯣ ꯁꯤꯁꯦ ꯌꯥꯝ ꯂꯤꯡꯅ ꯁꯥꯕꯅꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅꯁꯨ ꯍꯥꯏꯌꯦ ꯁꯤꯒꯤ ꯖꯣꯏꯅꯤꯡꯁꯤꯗꯒꯤ ꯊꯤꯔꯒ ꯆꯥꯛ ꯉꯥ ꯍꯥꯏꯅ ꯊꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯒꯤꯐ ꯑꯋꯦ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦ ꯆꯥꯛ ꯉꯥ ꯆꯥꯛ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤꯀꯣ ꯁꯤ ꯆꯥꯛ ꯉꯥ ꯊꯤꯔꯛꯇꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯊꯤꯁꯦꯀꯣ ꯆꯥꯛ ꯉꯥ ꯇꯥꯏꯀꯣ ꯆꯥꯛ ꯇꯥꯔꯦ ꯅꯪꯁꯨ ꯑꯃꯨꯛ ꯊꯤꯌꯨ ꯆꯥꯛ ꯉꯥ ꯊꯤꯌꯨ ꯁꯤꯗꯤ ꯆꯥꯛ ꯉꯥ ꯆꯥꯛ ꯉꯥ ꯆꯥꯛ ꯉꯥ ꯆꯥꯛ ꯉꯥ chak nga 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 lấy đây nga chak 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 ꯆꯥꯛ ꯇꯥꯏꯀꯣ ꯆꯥꯛ ꯊꯣꯛꯑꯗꯤ ꯌꯥꯡꯀꯣꯛꯁꯦ ꯗꯥꯎ ꯌꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯌꯥꯡꯀꯣꯛꯁꯦ ꯌꯥꯝ ꯂꯤꯡꯕꯅꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯁꯤꯗꯅꯦ ꯏꯃꯨꯡ ꯑꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯅꯤꯀꯣ ꯁꯤꯒꯤ ꯌꯥꯡꯀꯣꯛꯁꯦ ꯌꯥꯝ ꯅꯥꯟꯅ ꯆꯦꯠꯅ ꯁꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯀꯣ ꯌꯥꯝ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯩꯗꯃꯛ ꯑꯩꯅ ꯉꯝꯖꯕ ꯄꯤꯔꯒꯁꯨ ꯍꯣꯅꯥꯞ ꯂꯥꯎꯕꯗꯤ ꯑꯩ ꯄꯤꯔꯣꯏꯒꯦꯅ ꯍꯟꯗꯛ ꯋꯥꯁꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯂꯤꯡꯅ ꯁꯨꯄꯔꯐꯥꯎ ꯉꯝꯗꯦꯀꯣ ꯇꯤꯡꯍꯟꯒꯦ ꯇꯧꯕꯅꯤ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯂꯤꯡꯉꯦ ꯁꯤ ꯃꯄꯥꯟꯒꯁꯦ ꯂꯤꯅ ꯈꯣꯞꯄꯤꯅꯦꯕꯀꯣ ꯌꯥꯝ ꯅꯥꯜꯂꯦ ꯌꯥꯝ ꯅꯥꯟꯅ ꯁꯥꯏ ꯌꯥꯡꯀꯣꯛꯁꯦ ꯆꯦꯠ ꯅꯥꯎꯔꯦ ꯁꯤ ꯑꯣꯏꯅ ꯒꯤꯐ ꯑꯋꯦ ꯇꯧꯖꯔꯅꯤ ꯑꯗꯣ ꯒꯤꯐ ꯑꯋꯦꯁꯤ ꯁꯤꯗ ꯊꯝꯕꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯅꯪꯒꯤꯀꯣ ꯃꯃꯤꯡꯗꯣ ꯃꯁꯛꯇꯣ ꯎꯠꯍꯜꯂꯣꯕ ꯁꯤꯗ ꯐꯣꯇꯣ ꯍꯥꯞꯄꯣꯕ ꯐꯣꯇꯣ ꯍꯣꯏ ꯍꯥꯞꯄꯣꯕ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯊꯨꯃꯣꯛꯇ ꯍꯥꯞꯄꯗꯣ ꯂꯣꯒꯣꯗꯣ ꯑꯗꯣ ꯁꯤꯗ ꯍꯥꯞꯄꯛꯀꯅꯤꯕꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯁꯤꯌꯔ ꯇꯧꯔꯒ ꯑꯊꯨꯕ ꯃꯇꯝꯗ 100K ꯌꯧꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯍꯦꯟꯅꯁꯨ ꯄꯥꯡꯒꯜ ꯄꯤꯕꯤꯌꯨ ꯏꯃꯥ ꯁꯛꯂꯕ ꯏꯄꯥ ꯁꯛꯂꯕ ꯏꯌꯥꯝꯕ ꯁꯛꯂꯕ ꯏꯆꯟ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯌꯥꯝ ꯊꯦꯡꯅꯗ꯭ꯔꯤꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯃꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜꯒꯤ ꯋꯥꯡꯄꯔꯜꯗ ꯌꯨꯝ ꯁꯪꯒꯥꯕ ꯑꯃ ꯆꯠꯂꯨꯗꯣꯏꯅꯤ ꯀꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯠꯈ꯭ꯔꯅꯤ ꯑꯗꯣ ꯑꯗꯨꯃ ꯂꯩꯔꯦ ꯃꯈꯥ ꯇꯥꯅ ꯏꯆꯦ ꯂꯦꯂꯤꯅꯥ ꯑꯦꯗ꯭ꯔꯦꯁꯇꯤ ꯑꯩ ꯍꯪꯖꯍꯧꯗ꯭ꯔꯦꯀꯣ ꯆꯤꯆꯦ ꯂꯤꯂꯤꯅꯥ ꯔꯤꯝꯁ ꯔꯣꯗꯇ ꯃꯥꯒꯤ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯤꯆꯦꯅ ꯅꯪꯒꯤꯗꯃꯛꯇ ꯒꯤꯐ ꯄꯤꯔꯛꯑꯦꯕ ꯉꯁꯤꯁꯦ ꯒꯤꯐ ꯄꯤꯔꯛꯏꯕꯁꯤ ꯄꯣꯠꯁꯦ ꯀꯔꯤ ꯄꯣꯠꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯀꯦꯛꯔꯥ ꯀꯦꯛ ꯑꯗꯨ ꯑꯩ ꯈꯪꯗ꯭ꯔꯤ ꯌꯦꯡꯉꯒ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯁꯦꯕꯀꯣ ꯒꯤꯐꯁꯦ ꯑꯅꯤꯅꯤꯀꯣ ꯉꯁꯤ ꯄꯤꯔꯛꯏꯕ ꯒꯤꯐꯁꯦ ꯑꯗ ꯆꯤꯆꯦ ꯃꯤꯡꯁꯦ ꯂꯣꯏ ꯃꯥꯟꯅꯩꯀꯣ ꯍꯟꯗꯛ ꯊꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯕꯣꯅꯦꯝꯕꯨ ꯁꯦꯝꯕꯤꯔꯛꯄ ꯆꯤꯆꯦꯒꯤ ꯃꯤꯡꯅ ꯆꯤꯆꯦ ꯀꯦꯅꯤꯇꯥ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯒꯤꯐ ꯄꯤꯔꯛꯏꯕ ꯆꯤꯆꯦꯁꯨ ꯗꯦꯟꯇꯤꯁꯅꯦꯕꯀோ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯤꯂꯤꯅꯥ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯆꯤꯆꯦ ꯑꯂꯤꯅꯥ ꯍꯥꯏꯕꯅꯦꯕ ꯑꯆꯥꯄꯣꯠ ꯄꯤꯔꯛꯏꯁꯤꯅ ꯀꯌꯥꯝ ꯃꯥꯟꯅꯗ꯭ꯔꯣ ꯍꯟꯗꯛꯁꯦ ꯕꯣꯅꯦꯝ ꯅꯪ ꯗꯥꯎ ꯌꯥꯝ ꯌꯥꯏꯌꯦ ꯀꯩꯅꯣ ꯑꯃꯔ ꯑꯗꯨ ꯆꯤꯆꯦ ꯂꯤꯂꯤꯅꯥꯅ ꯄꯤꯔꯛꯄ ꯒꯤꯐꯁꯦ ꯀꯔꯤ ꯒꯤꯐꯅꯣꯗꯣ ꯌꯦꯡꯉꯁꯤꯀꯣ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯦꯕꯀꯣ ꯑꯩ ꯍꯥꯡꯗ꯭ꯔꯤꯕꯀꯣ ꯀꯔꯤ ꯌꯥꯎꯖꯥꯠꯅꯣ ꯃꯅꯨꯡꯗ ꯕꯣꯝꯒ ꯌꯥꯎꯖꯥꯠꯂ ꯕꯣꯝꯗꯤ ꯌꯥꯎꯔꯣꯏ ꯀꯔꯤ ꯌꯥꯎꯔꯝꯗꯧ ꯃꯥꯟꯒꯦ
ꯅꯣꯡꯃꯩꯗꯤ ꯌꯥꯎꯅꯤ ꯅꯪ ꯍꯥꯡꯕꯁꯦ ꯅꯪꯒꯤ ꯄꯣꯠꯅꯤꯅ ꯑꯩ ꯍꯥꯡꯉꯔꯣꯏ ꯄꯥꯏꯔꯣꯏ ꯑꯣꯏꯅ ꯄꯥꯏꯕ꯭ꯔꯥ ꯍꯥ ꯌꯦꯟꯅ ꯄꯥꯏꯌꯣ ꯑꯣꯏꯅ ꯉꯥꯛꯇ ꯑꯣꯏꯅ ꯂꯨꯕ ꯁꯤꯗꯤ ꯊꯥꯡꯗꯣꯛꯑꯣ ꯁꯤ ꯊꯥꯡꯗꯣꯛꯑꯣ ꯍꯥꯟꯅ ꯁꯤꯗ ꯊꯝꯃꯣ ꯁꯤ ꯁꯣꯝꯗ ꯊꯝꯃꯣ ꯉꯥꯏꯈꯣ ꯁꯤꯅ ꯀꯗꯥꯏꯗ ꯍꯥꯡꯕꯁꯤ ꯍꯥꯡꯉꯣ ꯍꯥꯡꯉꯣ ꯁꯤꯗꯤ ꯑꯩ ꯈꯪꯉꯦꯅ ꯁꯦ sina jagi ni se sina baras ni baras bars ha baras kari baras baras talle he sina baras sina sina wah si thamma kari kari pon do haipetang nang yengaga hai ko aidi khangde ko sina aigi ja khut amadi kai thammi ja hapna ba ai yenge manungda hangtoga ko manungda hang hey sidi mai da tai namne Okay, pasan pa ge. mai kai ma Oh, mai gi ne. Nang gi ko. Mai gi tag lai bu do. Ya yek pai wa ne ba. Si ya gi company gi ne moi gi clinic ki logo. Mane Adu de kai gi no adu de hai ro. ya gi sidang ni Ya gi kari no ba. Mamindo kangdre Ya gi hidang hai je. Ya tin cha ba gi ra, ya na dan na bara, natraga ya ngau na bara, natraga ya da hinjang pan bu lo thok na bara kari no ba. Nang na khang ai na hai bis tha ja di. ya sida pandaba adu lo thokna ba Si ja. Sumbe ko. Si toothpaste ni. kadi to pes Colgate company na te toothpaste ni se. Toothpaste habdi nang ya. Colgate ka cham manai ba. Colgate hai basina company maming ne ba ko. Oi Colgate hai na bai wa ne ba. Colgate hai noi de Colgate hai bra kama hai. Colgate Kari ba? Colgate Colgate na te basina khang bra. Company maming kanu maming je Remin na hai ba ko. Nang toothpaste ni che na pirak pa ni ba ko. Do si product pirak pa gi che na thank you hana hai ko. Cice thank you Cice Lilina thank you si aingonda pirakpa si nungaijari Nungaijari ba horen din nungai roi doiro nungaijari hayo nungaijari jare jari haiba ga yam khenai ba ko jari hairaga di hoji nungai ba oidine ba jari hairaga di hayeng phau adu nungai jare hairu ju yare ba khambra aduma lai jare ko sisna karino brush ne ba ko si brush su tang ye ba si brush akoi normal brush tu ka mana de ba ko mayai di kutra kutli ko sisna nangi brushes ojiki yot lai bu do adu tak na ba ne ba ama sina yada ango sina yada chat te ne ba blue color sina nangi ꯍꯧꯖꯤꯛꯀꯤ ꯐꯥꯕ ꯌꯣꯠꯇꯣ ꯑꯗꯨꯗ ꯇꯛꯑꯒ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯃ ꯄꯤꯔꯛꯑꯦꯀꯣ ꯃꯁꯤꯁꯤꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯅꯥꯀꯣꯡ ꯃꯊꯤ ꯀꯣꯟꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯁꯤꯗ ꯌꯥꯗ ꯀꯔꯤ ꯏꯟꯁꯥꯡ ꯄꯣꯠꯂꯁꯨꯀꯣ ꯊꯔꯃꯣꯁꯤꯜ ꯁꯤꯒꯤ ꯅꯪꯒꯤꯀꯣ ꯌꯥ ꯇꯨ ꯁꯤꯗ ꯄꯛꯄꯁꯤꯡꯗꯣ ꯀꯣꯊꯣꯛꯅꯕꯅꯦ ꯁꯤꯁꯦ ꯃꯆꯥꯗꯤꯈꯤꯇꯪ ꯆꯥꯎꯈꯠꯄ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯆꯞ ꯃꯥꯟꯅꯩꯗ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅ ꯄꯤꯁ 5 ꯍꯥꯜꯂꯛꯄꯩ ꯋꯥꯅꯦꯕꯀꯣ ꯏꯝꯄꯣꯔꯇꯦꯟꯁꯤ ꯌꯥꯝ ꯇꯥꯡꯕ ꯄ꯭ꯔꯗꯛꯅꯤꯀꯣ ꯆꯤꯆꯦꯅ ꯄꯤꯔꯛꯏꯁꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯔꯤꯅꯣ ꯐꯦꯁ ꯋꯥꯁ ꯂꯥ ꯈꯪꯗꯦ ꯌꯦꯡꯉꯣ ꯄꯥꯏꯔ ꯌꯦꯡꯉꯣ ꯄꯥꯔꯒ ꯌꯦꯡꯉꯣ ꯀꯔꯤ ꯄꯣꯠꯅꯣ ꯀꯔꯤ ꯄ꯭ꯔꯗꯛꯅꯣ ꯄꯥꯕꯁꯨ ꯍꯩꯇꯦ ꯐꯖꯅ ꯍꯥꯏꯌꯣ ꯌꯦꯡꯉꯣ ꯅꯪ ꯐꯅꯗꯤ ꯇꯥꯛꯄꯤꯔꯕꯅꯦ ꯑꯩꯅ
sunflower. ꯐꯖꯅ ꯌꯦꯡꯉꯨ ꯅꯠꯇꯕꯤꯗ ꯌꯥꯝ ꯁꯤꯡꯉꯛꯀꯅꯨ ꯆꯩ ꯆꯥꯅꯤ ꯅꯪ ꯍꯣꯏꯅꯦ ꯁꯤ ꯀꯔꯤꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯗꯨꯗ ꯑꯩ ꯊꯝꯒꯦ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯁꯤꯗꯤ ꯑꯩ ꯉꯥꯏꯈꯣꯀꯣ ꯈꯪꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯌꯣ ꯌꯥꯔꯦꯀꯣ ꯁꯤꯁꯤꯅꯅꯦ ꯃꯥꯎꯠ ꯐ꯭ꯔꯦꯁꯔꯅꯦꯕ ꯃꯥꯎꯠ ꯋꯥꯁꯅꯦꯕ ꯁꯣꯔꯤ ꯃꯥꯎꯠ ꯋꯥꯁꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯎꯠ ꯐ꯭ꯔꯦꯁꯔꯁꯨ ꯑꯣꯏꯕꯅꯦꯕꯀꯣ ꯅꯪꯒꯤ ꯆꯥꯛ ꯆꯥꯇꯣꯛꯑꯒ ꯑꯦꯅꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯔꯒ ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗꯣ ꯁꯤꯗ ꯁꯤ ꯍꯣꯜꯂꯅꯤꯗꯅ ꯁꯤꯁꯨ ꯈꯔ ꯍꯩꯗꯣꯛꯑꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯌꯥ ꯅꯝꯊꯤꯕꯗꯣ ꯂꯣꯏꯅ ꯊꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯍꯌꯦꯡꯁꯤ ꯑꯗꯨꯝ ꯅꯪꯅ ꯑꯩ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯗꯧꯔꯕꯅꯤꯅꯀꯣ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯅꯪ ꯁꯣꯔ ꯅꯝꯊꯤꯕꯗꯣ ꯅꯝꯗꯅꯕ ꯇꯧꯕ ꯌꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯍꯌꯦꯡ ꯀꯤꯁꯀ ꯇꯧꯕ ꯀꯥꯟꯗꯁꯨꯀꯣ ꯑꯩ ꯇꯧꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯇꯧꯕꯩ ꯆꯥꯟꯁ ꯂꯩꯔꯗꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯀꯤꯁ ꯈꯠ ꯄꯟꯕꯁꯤꯗ ꯋꯥꯈꯜꯒ ꯌꯥꯎꯗꯅꯒ ꯊꯥꯖꯤꯜꯂꯛꯇꯅ ꯀꯤꯁꯇꯣ ꯇꯧꯕ ꯌꯥꯔꯣꯏ ꯑꯩ ꯇꯧꯅꯦ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗꯅꯦ ꯍꯩꯗꯣꯛꯑꯒ ꯇꯧꯕ ꯌꯥꯔꯦꯀꯣ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯒꯥꯟꯗ ꯈꯛꯇꯅꯤꯀꯣ ꯅꯠꯇꯦ ꯏꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯁꯤ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒꯀꯣ ꯇꯦꯡꯊꯣꯛꯑꯕꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯆꯦꯆꯦ ꯂꯤꯂꯤꯅꯥꯅ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯤꯕꯩꯗꯃꯛ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯄ ꯅꯅꯥꯎꯅꯁꯨ ꯌꯥꯝ ꯄꯦꯟꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯂꯩꯐꯝ ꯐꯥꯎ ꯊꯤꯔꯒ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯝꯕꯅꯤꯀꯣ ꯆꯦꯆꯦꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯕ ꯂꯩꯁꯥꯕꯤꯃꯨꯛ ꯐꯣꯟ ꯂꯥꯛꯑꯕ꯭ꯔꯥ ꯉꯥꯏꯈꯣ ꯍꯥꯏꯖꯤꯜꯂꯤ ꯑꯁ ꯐꯖꯅ ꯍꯥꯟꯅ ꯄꯥꯏꯈꯣ ꯐꯖꯅ ꯄꯥꯏꯈꯣ ꯍꯜꯂꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯍꯥꯏꯌꯣ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯌꯦ ꯑꯩꯗꯤ ꯑꯧ ꯆꯥꯛ ꯆꯥꯔꯦ ꯀꯅꯥꯅꯣ ꯍꯥ ꯃꯊꯦꯜꯁꯦ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯍꯣꯏ ꯕꯣꯅꯤꯌꯝ ꯂꯥꯏꯔꯝꯗ꯭ꯔꯦ ꯑꯩ ꯂꯩꯊꯣꯛꯄꯅꯦꯍꯦ ꯑꯗꯨ ꯁꯤꯁꯨ ꯑꯃꯨꯛ ꯀꯣꯏꯅꯩꯔꯣ ꯃꯈꯣꯏꯅ ꯀꯣꯏꯁꯤ ꯍꯥꯏꯔꯗꯤ ꯀꯣꯏꯕ ꯇꯥꯕ ꯃꯊꯪꯗ ꯉꯁꯥꯏ ꯅꯪꯅ ꯀꯣꯏ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯐꯣꯟ ꯇꯧꯁꯦꯀꯣ ꯃꯤꯡꯒ ꯀꯔꯤ ꯀꯧꯒꯦ ꯑꯗꯨ ꯌꯦꯡꯉꯁꯦꯀꯣ ꯉꯁꯥꯏꯒꯤꯗꯣ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯅꯨꯄꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯑꯩꯈꯣই ꯕꯣꯅꯤꯌꯝꯒꯤꯗꯃꯛꯇ ꯒꯤꯐ ꯄꯤꯕꯤꯔꯝꯕ ꯑꯩꯈꯣꯏ ꯌꯨꯝ ꯇꯥꯅ ꯂꯥꯛꯑꯒ ꯀꯣ ꯆꯦꯆꯦ ꯑꯂꯤꯅꯥ ꯑꯃꯒ ꯆꯦꯆꯦ ꯑꯃ ꯃꯤꯡꯗꯣ ꯈꯪꯍꯧꯕ꯭ꯔ ꯅꯪ ꯆꯤꯆꯦ ꯀꯤꯅꯤꯇꯥ ꯅꯠꯇꯦ ꯆꯦꯆꯦ ꯀꯤꯅꯤꯇꯥꯕꯨꯗꯤ ꯀꯥꯎꯗ꯭ꯔꯤ ꯅꯪ ꯆꯦꯆꯦ ꯑꯂꯤꯅꯥꯒ ꯂꯥꯛꯃꯤꯟꯅꯕꯗꯨ ꯃꯤꯡ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯀꯣ ꯃꯣꯏꯅ ꯄꯤꯔꯝꯕ ꯑꯆꯥꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯆꯥꯄꯣꯠ ꯀꯔꯤ ꯑꯆꯥꯄꯣꯠꯇꯣ ꯑꯆꯥꯄꯣꯠ ꯈꯨꯌꯥꯝꯁꯤꯗꯤ ꯉꯔꯥꯡ ꯑꯗ ꯂꯧꯕ ꯅꯨꯗꯜꯁꯅꯦꯀꯣ 2xꯅꯦ 2x ꯃꯣꯛ ꯁꯥꯕꯤꯗꯣ ꯁꯥꯗꯕꯅꯤ ꯁꯤꯗꯤ 2x ꯑꯅꯤ ꯁꯨꯏꯀꯣ ꯉꯥꯏꯈꯣ ꯑꯩꯅ ꯁꯤ ꯊꯝꯃꯒꯦꯀꯣ ꯅꯪꯅ ꯍꯣꯏꯅꯦ ꯍꯣꯔꯦꯟ ꯌꯦꯡꯁꯤꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯅꯪ ꯂꯣꯏ ꯄꯨꯖꯧꯀꯣ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯠꯇꯦ ꯁꯤꯁꯤꯅꯀꯣ ꯁꯤ ꯀꯔꯤ ꯀꯝꯄꯅꯤꯅꯦꯕ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯀꯔꯤ ꯂꯤꯁꯥꯔꯥ ꯆꯦꯆꯦ ꯑꯂꯤꯁꯥꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯏꯆꯦ ꯑꯂꯤꯁꯥꯅ ꯄꯤꯔꯛꯑꯗꯤ ꯏꯂꯤꯁꯥꯗꯤ ꯑꯣꯏꯔꯔꯣꯏ ꯂꯤꯛꯂꯥꯅꯤ ꯁꯤꯗꯤ ꯏꯂꯤꯁꯥꯗꯤ ꯉꯥ ꯃꯃꯤꯡꯅꯦ ꯀꯣ ꯂꯤꯛꯂꯥꯒꯤ ꯀꯩꯅꯣ ꯕꯤꯁꯀꯤꯠ ꯀꯣ ꯀꯨꯀꯤꯁ ꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯅ꯭ꯌꯨꯇ꯭ꯔꯤ ꯆꯣꯏꯁ 1 2
2x ꯀꯩꯅꯣꯁꯦ ꯅꯨꯗꯜꯁꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯏꯀꯣ ꯑꯗꯨꯒ ꯕ꯭ꯔꯤꯇꯥꯅꯤꯌꯥ ꯀꯦꯛ ꯑꯅꯤ ꯑꯃ ꯌꯥꯎꯔꯦꯀꯣ 2xꯀꯤꯁꯨ ꯃꯔꯤ ꯁꯨꯔꯦ ꯅꯨꯗꯜꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯇꯣꯁꯇꯤ ꯍꯥꯏꯀꯣ ꯀꯩꯅꯣ ꯀ꯭ꯔꯦꯀꯔꯁꯇꯣ ꯃꯥꯜꯂꯤꯅꯦ ꯀ꯭ꯔꯦꯛ ꯖꯦꯛ ꯍꯥꯏꯕ꯭ꯔꯥ ꯀ꯭ꯔꯦꯛ ꯖꯦꯛ ꯍꯥꯏꯕ꯭ꯔꯥ ꯗ꯭ꯔꯥꯏ ꯀꯦꯛꯇꯣ ꯑꯗꯨꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯕꯣꯅꯦꯝꯒꯤꯗꯃꯛꯇ ꯒꯤꯐ ꯄꯤꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯗꯨꯗꯤ ꯂꯣꯏꯔ ꯄꯨꯁꯤꯟꯈ꯭ꯔꯒꯦꯀꯣ ꯌꯥꯔꯗ꯭ꯔꯣ ꯑꯗꯨꯗꯣ ꯑꯁꯤꯗꯤ ꯊꯝꯍꯧ ꯌꯥꯔꯦ ꯊꯝꯃꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯣ ꯒꯤꯐ ꯄꯤꯔꯛꯄꯁꯤꯗ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯕꯣꯅꯦꯝꯁꯦ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯗ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯉꯣꯟꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯆꯦꯠ ꯑꯃ ꯂꯩꯌꯦꯕ ꯃꯉꯣꯟꯗ ꯀꯟꯇꯦꯛ ꯅꯝꯕꯔ ꯂꯧꯔꯒ ꯐꯣꯟ ꯇꯧꯔꯛꯄꯀꯣ ꯀꯣꯜ ꯇꯧꯔꯁꯤꯀꯣ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯁꯤꯗꯤ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯅꯪꯒꯤ ꯐꯣꯟ ꯑꯣꯏꯔꯒ ngân akwai album kumina betul. Oh, gitu. Oh, siro. Không đi na. Sisi bisa phone tawra wari sanara ko. Spy planning de. Hello. Kari to bro. Kadiro. Ah. Mane. Tum krobo. Oh. Cha krobo. Kari matel. Na. Is na kai de hawi ni. Đang nói đi săn trai rồi đi. Cha la su akwai de hau pi de. Ano lang sinapiyata yung kanya nga traga. Kuna roy. Piyata yun naman da. Itong propose daw ito di. Kung natin ro. Yare ai di. Mi amakak leira di yare. Nang kaya din naman na piyata yung siya di. Ta. Yumung lako lang ma. Mo ko na haring rati ko. Mo ko. Ai nung siwa adong na kum kraba. Ay si tayo lang tayo kang mo. Kang dri. Kang na kamay na malaki. Ngai, kau ri. Ha. Kau ri. Kari kunro. Chugo do day ni. Sukudu ni. Ito kayo ba? Sukun mo to kaya. Sukunu. Oh. Ay ito kayo haman ng ko. Maja toy. Sama. Kari ro. Kaya ba? Kari to bro. Ay tumni. As. Wari saraga nang tumdaba. Tum mahal ba timid ay sa tabi tum mahigpi ba? Nang yarabo. Nung sinabraha siya. Mane. Yeah. Nang taro ko. Ang tarake. Nang karakter ada yung siro. Ay sabi ang kanil. Ha. Nang photo do. Tatar ada yung siro. Yaro siya di. Ay nung sinabraha. Nang video Photo taro hay ko. photo taro. Tamra kay ko. Kariya rin, no?
내가 이쁘던 일이라 봐. ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯅꯦꯝꯕꯨ ꯇꯥꯟꯅ ꯀꯣꯏꯖꯒꯦꯅ ꯇꯧꯔꯛꯄ ꯂꯩꯁꯥꯕꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯏ ꯐꯣꯇꯣꯁꯨ ꯉꯁꯥꯏ ꯍꯥꯞꯆꯈ꯭ꯔꯤꯕꯗꯨꯅꯦꯕꯀꯣ ꯁꯤꯗ ꯌꯥꯕ꯭ꯔꯥ ꯌꯥꯔꯦ ꯊꯝꯈ꯭ꯔꯣ ꯌꯥꯔꯦ ꯑꯁ ꯌꯥꯎꯗꯤꯗ ꯑꯗꯨꯃꯥꯏꯅ ꯕꯣꯅꯦꯝꯁꯦ ꯑꯅꯧꯕ ꯑꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃꯗꯤ ꯍꯨꯜꯂꯦꯀꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯩꯈꯣꯏ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯍꯨꯏꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯊꯥꯗ ꯍꯨꯏꯅ ꯉꯥꯎꯕꯗꯣ ꯂꯥꯡꯕꯟ ꯊꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯍꯧꯔꯦꯕ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯄꯥꯈꯪ ꯑꯅꯧꯕ ꯐꯥꯔꯛꯄꯒꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡ ꯀꯤꯛ ꯂꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯔꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣই ꯕꯣꯅꯦꯝꯁꯦ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃꯗꯤ ꯍꯨꯜꯂꯦ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯕꯣꯅꯦꯝ ꯅꯨꯄꯤꯁꯨ ꯀꯣꯏꯁꯤ ꯀꯣ ꯀꯣꯏꯕ ꯂꯥꯡꯕꯁꯨ ꯆꯠꯁꯤ ꯑꯗꯨꯒ ꯑꯐꯕ ꯊꯕꯛꯁꯨ ꯇꯧꯁꯤ ꯃꯦꯟ ꯑꯣꯏꯅ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯀꯣꯏꯔꯦ ꯏꯕ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯌꯥꯝꯕꯅ ꯍꯥꯏꯁꯦ ꯍꯌꯦꯡ ꯊꯣꯛꯇꯣꯏꯅꯤꯀꯣ ꯅꯪꯅ ꯈꯔ ꯍꯩꯖ ꯁꯤꯡꯖꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯅꯪ ꯅꯨꯄꯤ ꯊꯤꯔꯦ ꯈꯜꯂꯁꯤ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯄꯪꯕ ꯍꯦꯟꯗꯣꯏꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯄꯪꯕ ꯅꯨꯄꯤꯗꯨꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯇꯦꯛꯁ ꯊꯥꯅꯕ ꯀꯥꯟꯗ ꯅꯪ ꯐꯥꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪ ꯐꯥꯕ ꯉꯝꯃꯣꯏꯕ ꯑꯗꯨ ꯐꯥꯕꯗꯣ ꯀꯃꯥꯏꯅ ꯐꯥꯒꯅꯤ ꯍꯥꯏꯔꯒꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯀꯣ ꯅꯪ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯄꯥꯕ ꯊꯣꯛꯑꯕ꯭ꯔꯣ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯄꯥꯕ ꯊꯣꯛꯑꯕ꯭ꯔꯥ ꯊꯣꯛꯇ꯭ꯔꯤꯀꯣ ꯑꯗꯨ ꯄꯥꯕ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯈꯨꯟꯒꯤ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯃꯤꯡ ꯆꯟꯈ꯭ꯔꯅꯤ ꯀꯣ ꯌꯦꯁ ꯑꯣꯔ ꯅꯣ ꯀꯔꯤ ꯑꯩꯈoi ꯈꯨꯟꯒꯤ ꯁ꯭ꯀꯨꯜꯁꯦ ꯁꯤꯗ ꯑꯩꯅ ꯃꯤꯡ ꯆꯟꯈ꯭ꯔꯅꯤꯕ ꯀ꯭ꯂꯥꯁ 8ꯇ ꯑꯗꯨꯒ ꯅꯪ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯐꯖꯅ ꯇꯝꯊꯒꯗꯕꯅꯤ ꯍꯥꯟꯅ 7ꯅꯤꯗꯅ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯝꯊꯔꯁꯦꯕꯀꯣ ꯌꯥꯏꯀꯣ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯩ ꯏꯃꯥꯅꯗꯤ ꯌꯥꯈ꯭ꯔꯦ ꯏꯃꯥ ꯌꯥꯔꯦ ꯗꯗꯥ ꯌꯥꯔꯦ ꯕꯕꯥ ꯌꯥꯔꯦ ꯑꯩ ꯁꯤ ꯋꯥꯔꯤꯁꯦ ꯅꯉꯣꯟꯗ ꯍꯧꯗꯣꯛꯇ꯭ꯔꯤꯕ ꯏꯃꯥ ꯈꯣꯏꯒꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯁꯥꯟꯅꯔ ꯂꯩꯈ꯭ꯔꯦꯕ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯣ ꯅꯣꯏ ꯄꯥꯀꯨ ꯀꯣꯊꯤꯜꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯅꯣꯏ ꯄꯥꯃꯣ ꯃꯨꯁꯤꯐꯥꯟꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯅꯣꯏ ꯃꯊꯛꯀꯤ ꯅꯣꯏ ꯌꯨꯝ ꯍꯦꯛ ꯊꯪꯅꯕ ꯃꯤꯁ ꯇꯦꯃꯣꯏ ꯑꯣꯖꯥꯗꯣ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯅꯤꯀꯣ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯩꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯅꯝꯐꯨꯗ ꯑꯗꯨꯝ ꯑꯩꯅ ꯅꯝꯐꯨꯗꯗꯤ ꯇꯧꯕꯤꯔꯔꯣꯏꯒꯦ ꯅꯪ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯇꯣꯛꯊꯣꯛꯑꯅꯤ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯁ ꯇꯝꯊꯗꯣꯏꯅꯤ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯅꯤꯡꯕ꯭ꯔꯥ ꯍꯩꯅꯤꯡꯗꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯀꯣꯏꯕꯗꯣ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯈꯪꯈ꯭ꯔꯗꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯣꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯕ ꯊꯣꯛꯀꯗꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯑꯩꯗꯤ ꯇꯝꯅꯤꯡꯉꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯨꯛ ꯌꯥꯝ ꯇꯜꯂꯤꯁꯦ ꯀꯔꯤ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯥꯎꯕ ꯏꯁꯩꯗꯁꯨ ꯆꯠꯄ ꯑꯗꯨꯗꯤ ꯋꯥꯈ꯭ꯔꯕ ꯑꯗꯨꯗꯤ ꯅꯌꯥꯝꯕꯗ ꯀꯣꯛ ꯁꯥꯟꯅꯔꯅꯨ ꯅꯪꯒꯤ ꯃꯅꯨꯡꯗ ꯋꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯗꯤ ꯅꯪꯅ ꯊꯤꯌꯥꯝꯅ ꯇꯝꯂꯝꯕꯒꯤ ꯇꯣꯛꯄꯒꯤ ꯋꯥꯔꯤꯁꯨ ꯑꯩꯅ ꯂꯣꯏ ꯇꯥꯔꯦꯕꯀꯣ ꯅꯪ ꯈꯔ ꯇꯟꯕꯩꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯟꯕꯩꯅꯦꯕ ꯅꯌꯥꯝꯕꯁꯨ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪꯉꯣꯟꯗꯩꯗꯤ ꯑꯩꯅ ꯈꯔ ꯏꯕ ꯄꯥꯕ ꯊꯣꯛꯏꯗꯅ ꯑꯗꯨ ꯅꯪꯒꯤ ꯏꯁꯩ ꯆꯠꯄꯗꯨꯗꯤ ꯅꯨꯡꯗꯥꯡꯅꯦ ꯁ꯭ꯀꯨल ꯆꯠꯄ ꯀꯥꯟꯗ ꯆꯠꯂꯨꯌꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯀꯥꯟꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯧꯔꯛꯑꯣꯏ ꯈꯪꯕ꯭ꯔꯥ ꯅꯨꯡꯗꯥꯡ ꯅꯝꯃꯤꯁꯤꯅꯤ ꯑꯗꯨꯒ ꯁꯨꯇꯤ ꯂꯩꯕ ꯀꯥꯟꯗ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯊꯕꯛ ꯆꯤꯟꯕ ꯃꯤꯅꯦ ꯅꯪ ꯏꯁꯩꯒ ꯚꯤꯗꯤꯑꯣ ꯈꯛ ꯅꯝꯕꯒꯤ ꯊꯕꯛ ꯆꯤꯟꯕꯅꯤ ꯍꯥꯏꯔꯗꯤ ꯑꯩꯅ ꯅꯌꯥꯝꯕꯅ ꯇꯧꯔꯤꯁꯦ ꯑꯌꯨꯛ ꯍꯧꯒꯠꯂꯅꯤ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ ꯅꯨꯡꯊꯤꯟꯗ ꯊꯕꯛ ꯀꯩꯀꯥ ꯂꯣꯏ ꯆꯦꯜꯂꯨꯔꯅꯤ ꯒꯥꯔꯤ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯕ ꯂꯣꯏ ꯊꯧꯔꯨꯔꯅꯤ ꯍꯜꯂꯛꯑꯅꯤ ꯁꯤꯗ ꯕ꯭ꯂꯣꯛ ꯅꯝꯃꯅꯤ ꯑꯗꯨ ꯅꯪꯗꯤ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃ ꯆꯠꯈ꯭ꯔꯅꯤ ꯇꯨꯝꯈ꯭ꯔꯅꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯗꯣꯏꯅꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯣꯇꯣꯁꯨ ꯑꯃꯨꯛ ꯁꯦꯝꯈꯤꯗꯣꯏꯅꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯥꯒꯠꯈꯤꯗꯣꯏꯅꯤ ꯊꯥꯒꯠꯄꯁꯨ ꯂꯣꯏꯕ ꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯇꯨꯝꯗꯣꯏꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛꯀ ꯚꯤꯗꯤꯑꯣꯗꯣ ꯄꯕ꯭ꯂꯤꯛꯇ ꯑꯃꯨꯛ ꯊꯥꯔꯝꯗꯣꯏꯅꯤ ꯑꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯀꯅꯥ ꯊꯕꯛ ꯆꯤꯜꯂꯤ ꯆꯤꯟꯗ꯭ꯔꯥ ꯑꯗꯨ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯃꯨꯀꯣ ꯍꯥꯏꯀꯣ ꯀꯔꯤ ꯀ꯭ꯂꯥꯁ 8ꯇ ꯇꯝꯗꯣꯏꯅꯤ
ꯁꯤꯗꯗꯤ ꯅꯪ ꯍꯥꯟꯅꯒꯤ ꯑꯣꯖꯥꯁꯤꯡꯗꯤ ꯌꯥꯝ ꯐꯨꯏꯗꯅ ꯁꯤꯗ ꯐꯨꯕ ꯑꯣꯖꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯅꯣ ꯍꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯊꯥꯈꯤꯕꯗꯣ ꯑꯩꯒꯤ ꯑꯉꯥꯡꯅꯦ ꯈꯔ ꯀꯩꯅꯣ ꯇꯧꯈ꯭ꯔꯣ ꯈꯔ ꯁꯥꯟꯊꯈ꯭ꯔꯣꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯩꯁꯨ ꯐꯨꯔꯔꯣꯏ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯣ ꯊꯥꯎ ꯅꯨꯡ ꯇꯩꯔꯒ ꯈꯔ ꯃꯥꯂꯤꯁ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯩꯅ ꯀꯩꯁꯨ ꯐꯨꯔꯔꯣꯏ ꯑꯗꯨ ꯌꯥꯔꯦꯀꯣ ꯀ꯭ꯂꯥꯁ 8ꯗ ꯃꯤꯡ ꯆꯟꯕ ꯌꯥꯔꯦꯀꯣ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯅꯦꯝ ꯂꯥꯏꯔꯤꯛ ꯍꯩꯈ꯭ꯔꯅꯤꯀꯣ ꯃꯥ ꯀ꯭ꯂꯥꯁ 8ꯗ ꯃꯤꯡ ꯆꯟꯈꯤꯗꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯅꯦꯝ ꯂꯥꯏꯔꯤꯛ ꯍꯩꯈ꯭ꯔꯅꯤꯀꯣ ꯃꯥ ꯀ꯭ꯂꯥꯁ 8ꯗ ꯃꯤꯡ ꯆꯟꯈꯤꯗꯧꯔꯦ ꯑꯩ ꯏꯌꯥꯝꯕꯅ ꯀ꯭ꯂꯥꯁ 8ꯗ ꯃꯤꯡ ꯆꯟꯈꯤꯗꯧꯔꯦ ꯃꯌꯥꯝ ꯍꯔꯥꯎꯋꯦꯅ ꯑꯝꯇ ꯍꯥꯏꯀꯣ ꯑꯩ ꯀ꯭ꯂꯥꯁ 8ꯗ ꯃꯤꯡ ꯆꯟꯈꯤꯗꯧꯔꯦ ꯏꯌꯥꯝꯕꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯍꯔꯥꯎꯖꯔꯦꯅ ꯍꯥꯏꯈ꯭ꯔꯣ sida mai mutu yang tu ni mai yaning laga tamdoira yaning tapi tu tamdoira itu mayamgi mai mana ulap pada tu yang ngasih buka hai biro ojana Aji ojana te satra ni no satra na hai biro nasi ibu kelas 8 ta koi mai dapat bayar nasi ibu ai hai ge hai tahu kan video yang sang ge ibu kelas 8 ta tamhan bi bai damak ta thaga chari na hai hai ma'am aibu class 8 ta ming chan khidore aise lairak hai khidore ayam harau jai na ado hai se Darana survival yare ayam harau re hai kro phajana yamna haro nang harau daba male da pungning da kara kara lei adu de thajlani adu de di nang lairak hai ro hai ga ai saurani adu de di lairak hai tabu ya de oh okay lairak tamarus ko mingsu chalarus yarbo tamarus bo ko nang si amta paro kari hai no mu adu thajloi ra adu de di nang nungsi ba hai ne bo ko nang bu ikai bo mi ma da chopa na mo hai ba na te bo ko nang class 10 nayam bagi wasak lau khrabane nang na smaina myam mang da thola ga ngasi celebrity oidana mi na harau ja mi gi potha jana pham oiri je si ubada nayam na pele ba sengna ha ga nang na phone leiba numi to sengna ha na ayuk chak cha da ni ko nang di si dei khra cha ra le dana nang thin dai chak cha bra ni ada fast food ta nung dang wayam da fried rice kitang cha ba khak da adu orangani akoi na chari do ko phone leiba numi to ko nam noi pa ko yeng ma akoi fried rice chai dana adu khakta ni ko in chari do nang harau du ura ai chak cha ba kawi sing na ha ga de adu duga nang class 8 min chalani adu class 10 na phu na class 10 pass taw na ho na ni na ma na ko nang gi mahut ta ai pham mu pham ni nang class 10 pass taw da ba ya de khamra phamba hai badi nang gi nanak ta ai na pham dui ni ko class 10 tha ba gan ta ai na i ga da na te nang i ga da ni adu ngam na ho na ga da ni adu class 10 pass tawradi nayamba ai hingbagi mahi yale hab to khan doine khambra nayamba na penjaba do odo oidine nang uji noi dada na su nang chen mi bang ngamroi ma su imung thang na bo hona bani kari kara taw bani na ko ai chela su sin na nang class 10 dudi aina oina pass taw na aina hot na ni bu ko yare ko ma'am bonem class 8 ta mingchan khani magi mingchan bagi adu ada gi chen ma khot pagi mathangi block ta dum ngai mina se boko ado aroi ba so amtang ga haijari mayam ngasi bonem gi damak ta gift ta wirak pa mayam bu thagat hain ngai leita thagat chari ado gift ko happy riba makha thangba yangkok se khoi give away taw jarani give away je kari maram gi no har ga dinga sai so hai ga ko ai gi channel aigi channel sibu 100k yaunaba honabiba yamwana honabiba aduga mayama share tawbiriba support tawbiriba mayam sing gidama khallaga giveaway yangkok ani khatang giveaway pre giveaway amta taw thoksage na taw thoksabani aduduga ngasi gi video se hek hawdaina loi phau yengbibai dama yembiriba punumuksu thagachari aduduga kaudabida video sibu share tawbiramu aduga 100k thuna yauna basu honna minaje aduga sigi yangkok se
ꯒꯤ ꯋꯦ ꯇꯧꯕꯒꯤ ꯅꯤꯌꯣꯝꯁꯦ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟꯗ ꯂꯧꯈꯠꯇꯣꯏꯅꯦꯕ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯨꯀꯣ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯗꯨꯒ ꯀꯃꯦꯟꯗꯣ ꯑꯩꯈꯣꯏꯅ ꯂꯣꯇ꯭ꯔꯤ ꯇꯧꯗꯣꯏꯅꯦꯕ ꯂꯣꯇ꯭ꯔꯤ ꯇꯧꯔꯒ ꯃꯤ ꯑꯅꯤ ꯈꯟꯒꯠꯇꯣꯏꯅꯦ ꯃꯤ ꯑꯅꯤ ꯈꯟꯒꯠꯂꯒ ꯐꯥꯎꯕ ꯃꯤꯗꯣ ꯌꯥꯡꯀꯣꯛ ꯑꯅꯤ ꯐꯥꯎꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯐꯥꯎꯔꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤꯗꯁꯨ ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯑꯣꯏꯖꯁꯅꯨꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯨꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯣ ꯑꯩꯅꯗꯤ ꯄꯨꯡꯃꯨꯛꯇ ꯅꯣꯏ ꯑꯩꯈꯣꯏ ꯕꯣꯅꯦꯝꯁꯨ ꯃꯃꯥꯏꯒ ꯂꯣꯏ ꯉꯥꯡꯈ꯭ꯔꯦ ꯅꯪ ꯀ꯭ꯂꯥꯁ ꯃꯤꯡ ꯆꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯌꯣ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯆꯜꯂꯣꯏꯗꯣꯏꯅꯦ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯆꯟꯗꯣꯏꯅꯦ ꯌꯥꯗꯦ ꯍꯥ ꯌꯥꯗꯦꯕ ꯌꯥꯗꯦꯕ ꯃꯔꯝ ꯑꯗꯨꯗꯤ ꯌꯥꯗꯕꯩ ꯃꯔꯝꯗꯣ ꯍꯥꯏꯔꯣ ꯀꯔꯤꯒꯤꯅꯣ ꯑꯩ ꯏꯊꯟꯗ ꯁ꯭ꯀꯨꯜ ꯀꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣ ꯅꯪ ꯅꯊꯟꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯥꯏꯁꯦ ꯁꯥꯇ꯭ꯔꯗꯣ ꯂꯩꯌꯦ ꯅꯪꯒ ꯀꯥꯃꯤꯟꯅꯒꯗꯕ ꯃꯤ ꯂꯩꯌꯦ ꯀꯅꯥꯅꯣ ꯂꯩꯌꯦ ꯑꯩ ꯍꯌꯦꯡ ꯍꯥꯏꯒꯦ ꯑꯗꯨ ꯀꯥꯃꯤꯟꯅꯒꯗꯕ ꯃꯤ ꯂꯩꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯇꯣ ꯑꯗꯨ ꯂꯩꯌꯦꯕ ꯀꯅꯥꯅꯣ ꯑꯗꯨ ꯂꯩꯌꯦꯕ ꯈꯨꯅꯧꯒꯤ ꯀꯥꯏꯀꯨꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯇꯣꯛꯑꯣ ꯐꯩ ꯇꯧꯅꯦ ꯂꯩꯌꯦ ꯅꯪꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯂꯩꯌꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤꯀꯣ ꯅꯪ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯈ꯭ꯔꯣ ꯀ꯭ꯂꯥꯁꯃꯦꯠ ꯂꯩꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯂꯩꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯀꯣ ꯌꯥꯔꯦꯅ ꯍꯥꯏꯌꯣ ꯃꯌꯥꯝ ꯑꯩ ꯌꯥꯔꯦ ꯀ꯭ꯂꯥꯁ 8ꯇ ꯑꯩ ꯃꯤꯡ ꯆꯟꯈꯤꯗꯧꯔ ꯍꯔꯥꯎꯅ ꯑꯝꯇꯪ ꯍꯥꯏꯌꯣ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯕ ꯌꯥꯔꯦ ꯃꯥꯅ ꯍꯥꯏꯕꯗꯤ ꯑꯩ ꯀ꯭ꯂꯥꯁ 8ꯇ ꯃꯤꯡ ꯆꯟꯈꯤꯗꯧꯔꯦ ꯍꯥꯏꯈ꯭ꯔോ ꯀ꯭ꯂꯥꯁ 8 ꯃꯤꯡ ꯆꯟꯗꯣꯔꯦ 이거 봐봐 ꯂꯣꯏ ꯊꯣꯛꯑꯅꯤꯀꯣ ꯑꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯍꯪꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯅꯪ ꯂꯣꯏ ꯍꯩꯈ꯭ꯔꯅꯤ ꯅꯪ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯐꯣꯟꯁꯨ ꯄꯨꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯀꯥꯟꯗ ꯀꯣ ꯑꯣꯖꯥꯗ ꯈꯪꯗꯕꯗꯣ ꯑꯗꯨꯝ ꯅꯪ ꯇꯥꯛꯄ ꯐꯣꯟꯁꯨ ꯇꯝꯃꯨ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯨ ꯂꯩꯁꯥꯕꯤꯁꯨ ꯀꯣꯏꯌꯨ ꯍꯧꯖꯤꯛ ꯃꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯂꯩꯁꯥꯕꯤ ꯀꯣꯏꯌꯨ ꯍꯥꯏꯕ ꯀꯅꯥꯝ ꯍꯥꯏꯔꯝꯃꯣꯏ ꯑꯩꯗꯤ ꯅꯪ ꯁ꯭ꯀꯨꯜ ꯇꯝꯕ ꯀꯥꯟꯗꯁꯨ ꯐꯣꯟ ꯄꯨ ꯂꯩꯁꯥꯕꯤ ꯀꯣꯏꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯏꯇꯩꯃꯥꯅ ꯌꯥꯗꯕ ꯌꯥꯅꯤ ꯑꯩ ꯉꯥꯡꯅꯒꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯣꯅꯦꯝꯁꯨ ꯀ꯭ꯂꯥꯁ 8ꯇ ꯑꯩꯅ ꯃꯤꯡ ꯆꯟꯕꯤꯔꯅꯤ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯀꯣ ꯐꯨꯅꯥꯟ ꯃꯔꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯒꯤꯐ ꯋꯦꯁꯨ ꯇꯧꯔꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯒꯤꯐꯁꯨ ꯑꯃꯨꯛꯀ ꯂꯧꯔꯦ ꯑꯩꯈꯣꯏꯅꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯒꯤꯐ ꯋꯦꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ